Loktak Pat ki saruk ama oiriba mayang Imphal rom thangba Komlakong Chingthidagi Khaji Sumban Taubi Kajin Faubagi manungda Ayengi wangmada kanasu khanglaroi Leingaknasu uraroi haibagi mawongda Phumdi paisinba amadi yumkai tasinduna Loktak Patta Khundarakle hairi Pat asida Ayengi wangmada yum tasiliba amadi electric sizinaduna nga phabagi thabak chatharakpa asi khudakta lepiyu Loktak bu mahosagi khal ngakna amadi luna nana thamnanabagidamakta thabak kaya paikhatliba lamdam asigi Chief Minister Biren amadi mari leinaba authority singna athubada Mityeng Changbiyuna Loktak Pat bu kanbiyu haina Joint Youth Development Committee JYDC Mayang Imphal Maitei Pangalgi President Chesam Achobana leingaki pukning chingsilakli Wafam asi ngasi JYDC amadi paumi singga loinana Imphal West District ki manung chanba Phobak Chau Haibong Yangbi Lerak manungdagi Loktak Patta chatuna Ayengi wangmada thabak thoram tawrakliba mafam singbu yengsinbagi khongchat amada Chesam Achobana paumi singda phongdorakpani ngasi akoi Joint Youth Development Committee Mayang Imphal Maitei Pangalna Loktak ki koigi Khaji Sumbal Tabi hariba mafam asidaida akoigi executive team amadi akoi press media gi sinau sing yauraga laklibasi mamangda paliba BJP lengak asigi honorable CM akoi Paung Biren masamakna Loktak kansi aduga Loktak sim hausagi kanoda akoi khalkaidana ba sengwasi haina atoba mafam singda akoigi Loktak ki dalai bupumti ati bo sengkalakanda degi Loktak te yum tasanba yaroi adigi tongan na akoigi in tharaga nga phaba electric na nga phaba sugumba kano mayam singsi yade haiba ma sarkari maikei dagi sa athingba laikhraba matungda hariba Khaji Sumbal Tombi hariba jagas deida akoi yum sajallaga akoi tajallaga haitare aduga ahing na akoigi aina yadaba mongda nga sak phadana khotana leijanba sumba mayam singsi leire haiba pawma phangbadagi akoi JYDC na mafam asida akoi sport mafam asida akoi media team ba yaura akoi yenjaba laksabani hauji akoi mangda loina ura leire akoi budule ura leire akoi in tharaga ahing da mai thalaga LED bulb thala nga phaba dagi yum akoi basi yum sajalakanda yum akoi pura khunda laita jambe mongda leibasina Loktak koigi Loktak imagi masai golasida koigi masak thian ba haiba tare masigum basi akoi Loktak ta akoi sakthi nga thiriba singna aina yaba mongda sakthi nga thibiu aduga sida koina battery na mai battery mai sinarakanda nga phariba adagi yum kai tasalibasi khudaktagi lepiu masi akoi Manipur Sarkar gi mari leinaba department asu athuba matamda Mityeng Changbiyu haina JYDC gi market dagi appeal tawjari Mahakna makhatana hai Loktak Pat ki masaigonda Ayengi wangmada thabak tawrakle haiba paw tarakpadagi ngasi JYDC ki thongmi singna yengsinba chatpada Ayengi wangmada yum sarambasing thengnarakibani lamdam asida hauzik paliba BJP lengak asibu luchingliba CMN Biren masamakna Loktak kansi mahosagi khalkaidanaba semgatsi haina phumdi sengdokpaga loinana thabak thoram kaya pangthoktuna lakli Loktak Patta yum tasinba yaroi haina takthokhibasu leikrabani electric sizinaraga amadi in chinglaga nga phaba yaroi hainasu athingba thamkhrabani adubu Ayengi wangmada leingak asigi yathangbu thawaidaba amadi narolda kanasu khangdoroi haibagi mawongda Khaji Sumban Taubida phumdi paisinba yum kaya sajillakpa amadi electric LED bulb battery sizinaduna nga phabagi thabak chatharakpa asi laibak thibani Loktak ta nga phabiriba singna aina yaba mawongda nga thibiyu Loktak imagi masaigolda motsinduna mahosagi khal kahennaba hotnabirakanu haiki BJP lengakna Loktak Pat ki mahosagi fibam ngakna thamnaba lokhatlakpa khongthanggi saruk ama oina mamang chahi gi July 19 da Loktak Development Authority LDA na Manipur Loktak Lake Protection Act ki makhada notice ama thoklaba matungda Ayengi wangmada Loktak Patta khunda laita silakpasing takthokre loinana electric sizinaduna nga phabasingsu athingba thamkhre khunda laita silambasingdasu leingakna compensation su pikrabani adubu compensation laukhrabatungda ngasi Mayang Imphal rom thangba mafamsingda kananasu khanglaroi uraroi haiba wakhalda narolda amuk hanna khunda laita silakpa asi tawbiganu Loktak ima bukanbada aikoi khudingmakna thodang lominasi Ayengi wangmada Khaji Sumban Taubida khunda laita selakriba sing isana khangna athubada lauthokpiyu
Electric sizinaduna nga phabagi thabak chatharakleba asisu lepiyu. Electric battery sizinaduna nga phaba asina nga macha kokpa ngamde haiba wafamsu akhang ahisingna phongdokhrabani. Ain gi wangmada chatharakleba thabak thauramsing asi athubada toktrabadi JYDC na leibak miyamga loinana Loktak imabu kananaba khongjang changsilaklagani. Masida Manipur leingaki mari leinaba department singnasu Mityeng Changbiyu hainasu jesam achobana leingaki pukning chingsilakli. Kaigumba athuba matamda loi Loktak pat kanu sida yum tajalaga leiriba sing amadi maina kaina nga phariba sing asi lauthokta taragadi asita kada khoi phum tajalaga masa masa gi mi mana hai tare area khoi gi moi gi pata gi ta daga Loktak sida khoi gi chai yunga ga da phum tajalaga ai gi lam haide ai gi lam ni ka hai bi ta tare masa masa gi jaga sida question raga thamaga seida khoi ai ne ya da mong da toning ma pu pan da gi ta Loktak pa sida tori ba sa masi khudak ta gi lepi kaigumba athuba matamda le taba taragadi JYDC na मैले नम्बर डिपार्टमेन्ट को लोइन रगा अखोई खुथाबा हौरगनी हाइबसी मीडिया की